lupa lakh mangagi senpham pidrabadi Bangladesh ta laiba Hindu temple singda Durga Puja ira thauni pangthokpa yaroi haina Bangladesh Durga Puja Celebration Committee singi lusingba singda kihan khangalakre hairi thodok asiga mari lainana committee asina police da wakat ama thangkakre pamdaba thodok sing thoktanaba Bangladesh police na army ga khusamnaduna patrolling satpa hawragani hairi committee gi lusingba singda kihalakhiba aduda karigumba makoina authority singda pau pirabadi matuk matuk kaktuna hatkani haiba wafam phawba yawrakhibana maram oiraga sahi asigi oina Durga Puja ira thauni pangthoktanaba ware phawba launakhiba yawre haina pau asina makhatari Refugees Singidamak Bharat Sarkarna Mizoramda Cheng Metric Ton 1938 piragani Manipur Myanmar amadi Bangladesh tagi lanjelaktuna Mizoramda matam sangna leisilliba singidamak Bharat Sarkarna Mizoramda Food Corporation of India FCI godown singdagi Cheng metric ton 1938 leiraga pibada ayaba fikre haina official amana phongdorakre Mizoram government gi senior official amagi matung ina Ministry of Home Affairs na Cheng asigi maman lupa karor mangani hairi Cheng asi puthok pusin tongnabagidamak thabak Consumer Affairs Food and Public Distribution Ministry amadi State Government Food Civil Supply and Consumer Affairs Department na sinagani hairi Mizoramda Zoram Pipan Movement na lusingba sarkar na sakti pairakhiba matungda Bharat Sarkar na refugee singidamak ta lupa karor manga pigani haina thajaba fikre Kuki militants 900 rom sangsilakre haiba report asumba oiramdre Kuki militants 900 rom Myanmar dagi sangsilaktuna maiteida landagani haibagi pau adu asumba oiramdre tongan ba maikeidagi verified tawbada asengbani haiba khangba ngamdre haina security advisor amadi DGP Manipurna khangalakpaga loinana miyambu ngak senabadi security force singna mikup nahum singna seksing thorang lokhali hairi